Awang mathake technical mahipi na governor samangana thana Title Falta Manipuri Technical University hangdokre. Ngasi numidang warang BT Park manakta mapang kalaba ID bomong pokay kre CRPF zawana maga angang nupi masama ka sokle. Imphal City ki area pi punamaram oraga mapam kaya dagi lako gari singi parking batik sana pibo oithok ti haina DGP khaute na pangdokre. Isa itom dagi kanabana mang tharaga satlagadi lamdam asita sapat purapang ngamloi haina Minister Mirabai na pangdokre. Sengmaya madimaya Imphal da napsagi aran mamongda seng yele haina BJP Manipur na maral sirakli. Amasung putramaturag suba sama Olympics ngasi August manga India ki matamdana hayang ayupung mari maghay dagi Rio de Janeiro da hauragani. Mayamu kurumzari adom ne miri bas impact news ni ay taklamam siyam kanan housing pungza si phabagi marabapao miyam da pizari. Manipur bo technical gi mahida awang mo thakta pukhanna bagi pandamda matam kuinadagi ngai naraklaba Manipur Technical University ngasi hangdokre. University hangdopagi tharomda athoba mithunglen oina saru yakiba Manipur gi governor V Samugana Thanna naungna hangdokle university asina lamdam masibo technical gi oiba mahi tampham gi maroiba mafam ama ohelagani haina phongdokre. Nauna lingkal aliba university asi malem da singthaningai oiba afava university ama ohensi hairabadi university asibo awangba thakta pukhat ke khanba thawai haksang yauna thabak tawbigadaba mioi khara mathau tai haina governor Samugana Thanna makata ki university asinga sitagel fatal laiba state academy of training complex ta governor Samugana Thanna university asige pleki maikhom hangdok singthoktuna hangdoki ngasigi university hangdopagi tharamadida State Minister Okram Ibobi Singh Deputy State Minister Gaikhangam Congress ki tongan minister amasung MLA Singh Manipur government ki civil amasung police ki makok thongba official Singh university asigi oja amasung mahiru Singh amasung mioi kayana sarya ki university hangdopagi tharam loiraga governor na lusing the university asigi academic block so hangdoki. Manipur Technical University is a new university which has a great future to be among the top technical universities. I am immensely comforted to know that the state government seeks to promote the advancement of engineering sciences in the state. With the establishment of this university, I believe that outflow of large amounts of money from the state will be saved. We have started this, we have made this university. We people must own the university and we must do everything for the development of education, technical education. And a day should come, this university is considered as one of the best university of India. Thoromadra saru yakiba Manipur semester Okram Ibobi Singhana University asibo technical gi mahi tambagi apaba mapamama ohenna bohona bada miyam gi asoba mating sangi lenga masina mahida Natana, Lamda Masibo, Saukatpa, Maike the Punana Nabada, Kodong Sadabakaya, Mayok Nari Adobo, Saukut Maike the Adamak Sangsili Haiki. Hatuato Linkatliba University Asi, Technical University Gi Oinadi, Asami Matanga, Awang Nongpoki Oinadi, Ani Subani. University Asibo, Afabamadi India, Natana, Maliam the Ladiba, Technical University Singi Maraktagi. Maraktasan Mangamnaba, Langam Asin Angam Mating, Pigani Hinaso, State Minister Okram Bibu Singhana, Makatana Fongdoki. India ki ate state lariba aphawa university mayam to tammiba like to ga sira tammiba siga chak managadori mane even including international well known institution lariba mayam maybe America ta ni khangde European countries singa satpani khangde maduga like ti si chak manana koi adum tamgadori mane adu khoi gi institution se masi yamna prestigious oiba institution ama uhenji haiba targati masida tamba haugadoriba isasing ichanjing aduga laiba mayam punamaki khutta leire ngasi numidang waram pumanga ga men nifamangaram sarpadwaida BT Park manakta saktileba ID bom pokai kre CRPF zawana ma yauna angang nupi masa ama sokle bom pokai aduna soon kraba CRPF zawana do mongsang de laiba chamaga mapan suba CRPF battalion e company gi head constable SM Naik sahi nipuni pan apopa laikidraba nuka timal Karnataka dagini
Bomb blast aduna SM night ki oi thangba phaigan da sokhi lonena pimasa aduna ye thangba ngak amasung oi thangba ningzon da bomb masena pandana sogan ki asopa anima khodong thiningai di oidri hairi lonena rims emergency wata lying sathari bomb blast aduna maram oiraga BT Park ki makha thangba Manipur State Museum maikai da leiba yot ki gate amasung gate mapada khamdana leiba car anisu akai toi thogan ki Hausi faba oina bom adu kanana kari marungi damakta pokhai lebino haiba khangma ngamdri thodosi heng matungda Manipur police ki makok thoma officers singa masung CRP ki officers sing laktuna thodok thokpham da sangduna yengsin ki thodok aduna maram oiraga temporary market settle leiba nupi sing imaibel sing da akiba masung mi paiba pogan ki tungda BT Park manungda leiba manung da thibo humba ki thabak sathaki panba yaba amana Independence Day tharong gomari lenana Imphal City ki manung amas akoibada police ki akanba sisil tharang sing lakhotna leiribani Imphal City ki chorus yamna pikpana maram oiraga Manipur ki mafam punamuktagi lakpa gari sing asigi parking matiksana piba oithokti haina Manipur Police Department ki DGP LM Khautena phongdokre Police Department ki makok thomba official singa pawmi singa DIPR complex ta unabagi thoramda pawmi sing hangba wahang amagi pakum oina Khautena phongdokibani ngasigi thoram aduda IGP Clay Khongsai ASP Imphal East Kamai Angam Ramanas Amadi ASP in SARS Imphal West Dr. S. Ibom Saso Saryaki Police Department tauki bathabak sing amadi achievement sing sutharamadu da DGP na paudam ki pawmis na hangba atopa wahang amagi pakhomda drug amadi extremist ke mari lena ba case singi SARS sit thangat kibagi masing haujik thiba tari haiki MPS officer Brindagi resignation gi application gi matang ado hauji government pending da lairi Manipur ki mafam singda maroina bazar area da yuoliba singi matang da hanglubada Hiramasidi Excise Department paibani adubo kanago mamioi amana yungauraga lami soroka satpa taramlabadi preventive execution of the law gi matung ina law and order ngangnana ba mioi adubo police na pick up tawbadi yai ngasigi local paper singda Assam police na drug kamari lenana Guwahati dagi fare haiba mioi ahum adugi manungda amadi first Manipur Rifles ki Personnel ni Mark Imphal East Commando da attest tawraga leibani makha taba pau faunanaba mahaki counterpart oriba Assam gi DGP ga so pau faunare haiki panba yabadi faraba MR personnel adudi Imphal W Manglem Jau Kawi mahaki matakta ain gi oba action so lakholagani haiki khautena makha tana phungdoki bada hauji training loraba SI amasong SI sanirom so bazar gi traffic phagatnaba thabak sing da deploy tawduna mateng pangli amasong training sathari I wish we could do, much more than what we are in a position to do right now. The traffic improvement in Imphal city is upcoming and then it's a growing city. Aduna masiya su problem lakhi gane. Problems in number one, adequate parking space. Masi mayam darkar way. Bazar area da aduga bazar manung makta da gari mayam park toge Manipur gi gari mayam se haire ga dikada ya core area of the city masi am pick pa jaga ni district lo namak lak pa se madu da gari park toge haire ga di marketing toga gari park toge haire dikada ya ga it will just explode. It is just not possible. Mamang say lising tara mga gi January dagi saliba say lising tara taruki June fawada Police Department na Directorate of Prosecution da thagal kiba apun masar sit masing asi lising amaga chani tara tret ni masige manungda sar sit lising amaga chupna kolum doidi loisin kre aduga sar sit chama kunna makata na sumthokna naba Police Department da halan kre hauki ba July maridagi DIPR complex ta paring naina satharak pa Manipur lenga ki loisang sangi bihut singa pawmi singa unabagi thoram gi saruk aba oina ngasi prosecution gi Director TS Kamini Kumar na haikibada Directorate asi da lakiba ayama case sing asi electricity department ki oiki adabo nupi amadi angang gi marilena ba case sing bo hana lakot ki asumba puthokna na ba hona bada prosecutor gi baru oiba pandam oiba maramna case sing asi thinthaba yauki bani haina Kamini Kumar na phongdoki makona police department da maikai takpa yadaba maramna case sing asina while fangbada matam sangbani haina su makata ki we prosecution we work inside the court. We never work outside the court. Outside the court, suppose yamna heinous crimes like rape, kana ko mama sumba incident ma thokre. Thoera kadi police ki role si accused kanano, victim sina kanano. They have to collect everything.
collect ꯇꯧꯔꯤꯕ evidence-ꯀꯤ strength court ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯂꯥꯛꯍꯜꯂꯅꯤ court ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯑꯗꯨꯅ as a prosecutor I cannot direct the police. Police means investigation agencies da kuna direction piba ngamdi. Social welfare amasung cooperation minister AK Mirabaina isa itom tagi kanabana mang tharaga salagadi landam asi sakotpang ngamloi haina phongdokre ngasi palace compound laiba lamyan sanglel pangthopa Southeast Asia Cultural Organization SICO-gi taruk suba mapokkumon tharamda wafam ase phongdokibani tharamadi minister Mirabaina makha taraduna matamgi mamal khangna salagadi hena faba Manipur ama oirakani masigi mathakta maitei furabasi karamna hinglibagi haibasi kupna nainaba fagani khalli lunena landam asida ani thokpi gi sanabi ama leribasi thadokpa phai haiki Thoramadu MLA Olandoni Arts and Culture Director Dr. K. Susila Prinamasung Electronic Media Sing Editor Sing Tongan Tongan Civil Society Sing Mihut Sing Amasun Saryaki Thoramadu Saryaki Tongan Tongan Civil Society Organization Sing Mihut Sing Bo Achama Kodol Pot Sing Tamdanasu Kai Konabotki Sacrifice haiba dedication haiba aikoi laiba mayam singse kitang plus tok salagadi samaj ase aikoi purup se mingondadi haigum si migidi yam laigre tamjaninga aigi dharma gi oiba aigi nat ki oiba aigi phijet chakcha laiba aikoi gi laiba pukai langai oiriba se karigumba amakaktang oriba chu kaigumba ta oriba chu ngakchaba ngamlamma badi haidana thamoida aikoina khanjaba mayam ama leijai loinana thabak oina loinamak 100% pangthokpa ngamdraba chu thamoida khanjaba kharakktangdi laiba mayam singse pangthokjaba ngamjarabadi haiduna khanjaba leijai National Food Security Act Nafsagi Makada Sing Yanmada Sengmai Assembly Constituency Oina Aran Makaya Yauri Haina State BJP Schedule Cast Morsa Sengmai President Ayangbam Oken Maral Sirakli Ngasini Taipa Chutekta Labor BJP Gi Melo Sang the Pangtopa Pangmi Sing Unabamada Mahakna Hai Assembly Constituency Asigi April Thagi Oina Beneficiary Lisung Tadet Laibada Card Fanglaba Beneficiary Lising Marika Chatuk Taratrukta Yenana Sing KG Lak Amaga Lising Taranitoiga Samga Lautoktuna Yantokrabatungda BJP Schedule Cast Morsa Sengmaigi Kangbuna Satuna Tigalubada Seng KG Lising Tara Asi Yanthoktan Leramki Beneficiary Singda Yanthok Liba Seng Asisu KG Watna Yenbatanatana Wat Amaga Gamana De Wat number 1 Dagi 5 Hawada KG Taru Wat number 6 Dagi Namapan Fawada KG Nipan Sengmai Laren Kabidana KG Taru Laren Sajiktana KG Ahum Pumlaudana KG Taru Yelaba Tengnaki National Food Security Act Seng Yanthokpa Asida Asoiba Aran Makaya Lairibasi Mainabas Musingna Miyang Sangbidana Pangpam Tokpa Sakthungadu Panganbada Mateng Pangbi Haina Makataki Hujik Sabaloraba Lising Mariga Satruka Taratruk Asigi Beneficiary Sige Panglak Pasing Masingasi Quindan Lising Amaga Sama Kunmangani Sing Asina Yumamada KG Hum Laren Sajikta Pumloda KG Taruk Singmaida KG Taruk Pangba KG Taret Pangba Kangladong Bida Tarani Toy Pangbasina Kwaida Yami Pangiba Chang Asiga Yeliba Chang Asiga Suasoba Kenaba Malere Badhan Councillor Singh Club Merabai Punna Thiminadana Praja Miyamgi National Food Security Act Manunda Sanba Beneficiary da Panganbada Diet Lomina Sihabo Pamasi Tamjagi May Infal the National Food Security Act Seng Maru Amata Ngasi Fauba Fangandre Haina BJP Manba Pradeski State Executive Member Sesidana Tamlakli Netapa Sutekta Labour Party's office Ngasi Palmising Unaba Amada Mahakna Haikibada Nafsagi Kat Saba Loidringaida Karamba Tausil Makada Sing Tok Libano Sing Pibadasu Sarak Sahing Kaya Laiba Asiki Matangda Gomen Mayang Infalgi Miamda Sangdokadabani Ek Asiki Makada Miam Apang Siraga Tamliba Asida BJP Mayang Infal Mandana Yengdana Kak Leroi Haiki Food security scheme in Manipur, put them to Sumata, my father, Sunny never wapum kaya told him. High river, Sunny never wapum singer, Congress Ki City, Wopin Luching was Saka, Asina Amadi, Marile never official singer, my Palgi Miam da, Marik Sumna, Atumatan Kangan Bigadab never. My Palgi BJPSC, Nasi Nasima, Congress Party Gadunova, Pantolo Toraga, I quite a younger to me like a
Napsagi matang da lang Thabal Assembly constituency da sulaiba aswairan sing asi sumthokpa yanaba political party sing zonal elected members sing local club mera paibi amasung mahiru sing oiba mifama liba August ki tang taret nongtel pung ani da lilong sajing mairen khonglaikai community hall da pangtulakani hairi Sahi kuntrahomdoi MLA oringi matamda miyam ke thabak amata tauramdraga sahi manga mafung fadriba MLA amana taurakpa thabak urakpada Langthabal Assembly constituency ki hanagi MLA masa mathanda akiba phaujerak le haina Assembly constituency asik MLA karam siamna phongdorakli ngasi MLA ka pawmi singuna bamada sahi kuntrahomdoi MLA oiramba matamda miyam ke kanaba thabak kaya yama tauramba gi haibadudi miyam na hena khangnabanina makhata ne MLA ohen khidrabani haiba khangjin biba phagani haiki MPP haiba political party asibo pumut mutat lambagal manaba mawangda thamlamba lusingba amana political survival ki damak BJP da sangjafam laudan laibani BJP da ticket fangani fangloi khangdreba misak amana national party ani punba pundabagi matangda wangangduna mathangi tamda chief minister oigani haiduna miyamda namthak tawraga bot kagani haibagi matam adu loikre Hanagi MLA na ngang sakliba si haujik lariba MLA na taurakpa thabak uraga gyan tarakpa mali su haiki BJP की chief ministerial candidate oigani haidna issue sagalaga Langthabal kendra da adi vote khomba sahi kunthra hundoi da thabak tahodabdu ngasi MLA na sahi manga thabak tawbusi ura abama tamdadi gyan khara tarakpa mali yamna makhau pongna usit thawaidana ranti tawramado ngasi di ranti ki magi political survival taunanaba honaba kanda adi Iraq naraba mina ikama phobada pairaga adi Iraq naraba mina ikama phobada pairaga adi ising da Iraq na danaba honai adugi tanja yogre mana aibu numbers di masi mapunsi ki oithokte ngasi pangthoki ba pawmi sing unaba gamari lenana English ni taratar ki angan basarukta pangthokadore ba mikhala sida party amatana absolute majority phamangam loi mathangi government asi sungsoi soidana sungsinna ba government ama lakani lonena lakadriba government asida lokjana shakti party na third party ama oiba galena government major role ama logani hainasu phongdoki party ki ona Manipur da LJP third party sungsoi choina oirgadabani kanamtana yen aningai laitre ayeng matamdu khangbi gani maramdi karam MLA sing parties da bolepi bot kaga da MLA sing kana bolepi aduga Manipur da absolute majority any party na phangoi laiba political trends da coalition government laigani coalition government laiba kanda LGP na major role ama sungsoi na login habesidi Manipur ki praja sing na su ubiraba poni Nakalamuramda BJP Manipur Pradesh ke senior leader Okram Zoina Lokjana Shakti Party bu Congress amadi BJP ki mamaini haina phongdokhiba wafam break tawrduna Lokjana Shakti Party na BJP ka punna saminaba natraga saminada bahaibasi o Zoina lepkadaba natti haina party sigi wangaloi ningomam ibohol phongdorakli Baupurada laiba Lokjana Shakti Party ki office da pawmi sing unaba amada iboholna makha tarduna haikibada center da Lokjana Shakti Party na karamba party ka satmine haiba kauduna ozoina LJP bu hunduna ngangbasi laibak thibani LJP na general election da BJP na traga atopa party singa satmina bahaibasi mahakna lepa yaroi masida LJP amadi BJP ki national parliamentary board na mifam phamlaba tungda lepkadabani Amaramdi India government amadi Indonesian IM ki marakta satharkiba peace talk ki framework agreement ta Manipur ki ngam kai sokpo yaro heba wafam yaro sokpo wafam yaro labadi housing center de LJP ga punna saminare ba BJP ga khak satminaroi su haiki Tarelak Langthaban Kendra ki MLA oina miyam ki seva tawiram laba or joina local party ga national party ga animaki character se karai no power and function karai hok to wi yai haibse khangdana leramse masimu LJP na angapo phau leite local party di party gi amana hetamak wa du phongtokning bakhara phongtok pada thoidongna akai belai moidrang khale aduga national party sidadi national de lairiba leader singi makho gi advice matungina tawgodoba thabak singsi akoina madugi makha de pangthoi Kundrapam Assembly constituency ke manung hanjan ba mafam haibade laitan pokpida gin sado village ke lambi sing mapung fana semjinduna koilas thana na bhona bada natana akoi bada khundari ba tribal village phauna ba mafam sing yeng sinduna kunja singi tangai fadaba thabak sing khudaktagi paikadana ba thaurang tawgre
Tangai Fadabada, Singasi Transport, Education, Health, Amazon Sports, Hiram Sing Yauri, Kundrapam Assembly Constituency, Mapam Singaluna, Lady Tribal Village Kayada, Lambining Tina Semzinduna, Singtam Haiba Kenaba Lehendana, Lehendana Bohonribasi Ubada, Tribal Kul Ayamba, Kundrapam Assembly Constituency, Punma Pam Nari Suhaidi. Mamang say August ahom the innocent I am the Government of India ki marakta framework agreement ama sway tauna ki ba common mitpo pangthok laduna singi mafam kharada harauba phongdok narakliba adu Manipur ki territorial integrity da solkpa yai haina nauria pakanglakpa assembly constituency MLA RK anana phongdokre wafama singasi malum tuliam apun mamera paibi sanglen hangdokpa ki thoramda MLA RK anana phongdokibani mangna makhata na haikibada haiba framework agreement asida kari terms and conditions yauribagi haibadu miyam da khangandabana amadi innocent IM gi lusingba singda naga gi sovereignty amadi atai demand sing compromise tawal laiti haina phongdokliba si yamna singningai oi masigi sumatakta naga integration da laiba based over political party ama oriba naga people's front ka Bharatiya Janata Party BJP ki yaman nakna seminariba asigi nungi oiba agenda do karino haibadu ananna makhatan hanglakli Karamba Government of India ga Prime Minister level do oibra Home Minister level do oibra Hairiba Ningkha Tamba Nagle Namagidamta Kalambadana ngasi whole of North East da laiba mayam sangsi I madini haidana loida pusan gadai mo from 6 lakh pataragadi maduna Ningkha Tambagi wapam siba yam wang lay hai taragadi trade se kai be an lay sikana kana hai tarage Manipur su haide number 1 lay ngasi BJP su hai bataya isiba dai warning tawjage sing na Manipur ki khan taragadi framework of agreement handolo NPF ka kaido with political alliance story dongde adai da bogi samu samu PBI na yar kyan hajari ba kari da buta khoi gi nagagi khalag gi da Manipur ki interest me am compromise tawde no karu bi reconcile tawde no MLA RK anana makha takibada hauze Manipur da thengnari issue mayam singase loishenna ba honabada maira pai bisinge thaudang yama chawi haiki ILP ki matang da so singdadi schedule tribe oibanina makhoi gi protection amadi matanta lejaribani adubo tamdadi general oibanina singmisu tamisu amadi mito miansa singsu punna kunda silakpana maram oiraga matam kharagi matungdadi aikoi laifam lerak leroi masigi matang da su aikoina long term plan ama khanaba matam oire haiki Masi singmi islaw sigi protection pina will stand by them makoi any award pada any human rights violate over the makoi community ki tribe interest lok pada koi will stand by them koi MLA kuringmana minister kuringmana makoi da lepi hype tai makoi su Manipuri leriba maitai singsida koina ngasi hingani hingoi aikoi chahi chama gi matungda chani matungda koi film kari wer kada wapam singse karimta khana bidana koi di sijakras nuai mang rasnu hai bagi wakalol sing ngasi akoi je disown taw naraga akoi je kana natta badaw ngasi da koi da taw kurima koi ni yekne wapam sigi wakalol se thadok biu Awaba tarab anaba singna layang bada sangkiba selgi khudong sa da khardang oraba sukong nana state government ki medical assistance fund lobina ba khanari haina Jenims ki director Dr. Laistram Devendra thamlakli wafama singa se porampat leba Jenims institute asig director gi miang makada kanalizedra ba anaba sing bolemna layang sathari ba sing adugi phibam yeng selaba matungda thamlaki bani Jenims ta thabak tawriba wakal manaba doctor singna awaba taraba kanalizedra ba singda lema layang sathari ba asida lanai mioi sangstana ma club organization singna mateng pangla Sida director na so apian mafongdoki anabasing gidamot style health assistant fund lobiduna anabasing mingda check oina pinabasu thaurangli haina director na phongdorokli Jenims ki doctor sing anabasing mateng pangna na semli ba committee gi cofus fund nga sisu lanai mi amasung lup sing na sel gi ba mateng kaya Jenims ki director ki khothang da su sakusinaki investigation tawra moi changiba ari hidak langthak laibida changiba masigi mayam asi akhoi government ge muk tanazarga moi da muk phanganba haibdi state scheme ani khaglei khara chawna 1 lakh tagina 1.5 phongba yabasina Manipur state illness assistant fund ne lei masina koi chief secretary yong na thagala kanda check oina ibira kadabani atopa fund 35000 up to 50000 phauna koi district khudingmaki koi Imphal East Imphal West aruga laiba district khudingmaki commissioner singsi kuthang lokthagabani medical officer gi through da smai togdana koina moina changiba paisa sisu laureraga by name da moi check amuk irakanda moi makut amuk sinajage na koina plan ma tawjari
Kwakatil Akham Lakaidagi Baspati Mayom Binarani Saini for Apopa Lakedraba BI Sarama Kobi Nupiama Kangodan Narakpadagi Delhi Subdazang Hospital the Aruba Pibamda like another lady Mahakini Haibada Kanagoma Amata Laitre Haibadagi Haukibatang Marida Social Warriors Manipurgi Delhi Team Amasung Masaki Mahiru Singna Mapu Yang Sindan lady Haribamu Asigi Marimatama the Imanungi Ledagadi Atapamatam the Social Warriors Manipurgi Convener Kamini Kumar Kaisam contact number 8729830224 the contact tower number so appeal towerly. Indian Society for Assisted Reproduction gi Anisuba Conference ngasi Imphal East Namibong Purana Raspberry Laiba SME Fertility and Healthcare Center Imphal the Pangtokre ngasi Taurumaduda ngasidagi Haudana task taret fauba Satagada conference Asiga Marilenana Infertility gi matangda public awareness program amasu pangthoki Taurambasi da saru yakiba ECME Fertility and Healthcare Center Imphal gi Managing Director Dr. James Elangbamna haikibada nupi oibi singna mayum palag angang yaudabamadi nupada fertility gi mapangal sonbagi kudong sada balariba sing karidagi warakpano karamna fangadribana haibasiki matangda miyamda khanganabagi pandam da tharomasi pangthokpani haiki tharomasi da Manipur gi mapanda gi lakpa resource person ani yauna landamasi maming leraba Dr. Kayana Sar Yaduna infertility gi matangda wahang pahong kaya sathabagi session amasu pangthoki second Northeast Isar and Northeast India gi infertility practice to ba doctor mayam gi conference am tawjabak sida masigi mamang da oina public ta infertility matang da awareness am tang pijage na infertility si kari gi kana to khoi gi cause kari no ge magi treatment kai lege treatment leitaba kangu singja khoina kamaina magi social aspect psychosocial aspect nupi sida magi akhoi gi problem lakadoba mentally asime am sigi akhoina discuss tawna ba interaction program sinjabani Manipur yelong sing kanana inalan pami system sana halo haiduna ngasi kai sampat laimazam laikai community hall da GSCLPS ki women's wing ge thawmi singna khotang sara heduna wakat fifam sathakre sarya kiba wakaloi singna Manipur da ALP system sana halo ratani matata wanted laung thopa hando assembly da anobabil putho GSCLPS ka Manipur lainga ka yani ke agreement thabak to on tho haimana singba pleka sing paiduna protest tawki All Manipur Exo Drivers and Pullers Welfare Association gi housing mak president gi pham puriba wangkhai hijam director gi thoksom basanta sai kuntranipan bu fajilaga aina thingkraba laluf KCP gi active member ni haina Manipur police na law thoropabo association asina yani phongdorakli kanisna mati yaudana mahak athuba matamda thadok piraktrabadi lamdama sigi CSO singi matenga lonena akan makhongjang sing sangsilaga ni lonena laluf asig active member oi oi di haibagi matang da so Mainaba singna sengdok pirnabaso apil tawrakli hauji matanga swaida break matang laujage Manipur mati malam ke tongan bi ipaw singalon lekhoi break ta yamna thunanjarake impact news po me ta lebi Upon Fitness Center Sinjaba Manipur ki khwadi ki chawba case prize oriba 6 state level transformation challenge 2016 pak chukjargani August rate preliminary round November 3 the final round loin in a grand final November 9 the competition asi thaung gi manung da masagi rumba henba ma diwat pamyo singna masagi normal weight thamduna chung firal chaba changdam nabani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 5 positions 5,000 Tata Shakti G6 set Sizinabiu. Government piba guideline gi matung inna chap chana quality control torba Tata Shakti ki product ni. Tata Shakti ki product sing set asigi district khudi magi retail outlet sing da pangbigani. Tata Shakti. Fangkrabama de Tauriba scholar Amana, Mahaki thesis Kamarina research paper ani Putopa Ngamlaba Lunana, National Amadi International Seminar da paper Pathopa Ngamlabadi, Manipur University scholar Aduki, Net Amasung ZRF exemption certificate Piragani Haina, Professor ICNK Saramana Fungdukre.
Manipur University के Vice Chancellor Professor S.N.K. Saramana wafam singa si Manipur Historical Society की मापन sub annual session haudopa की thoram ama Manipur University की court hall da pangthokhiba aduga marilena phongdokhibani University Grant Commission UGC की matung ina Manipur University Academic Council na sinduna singthaningai oiba warep asi laurukliba asina state asigi PhD scholar kayada kanaba piba ngamlakani haina Professor S.N.K. Saramana makata ki Nominini Sub Satagada Manipur Historical Society Annual Session Haudokpa Gitaram Aduda, Lissingani Taramangada, Standard College Kongbada Society Asiki Annual Session Taukiba Aduki, Proceeding Bolum Lonena Ngasi Taram Aduga Marina Swabina Amasu Miamda Fonki. Any scholar who got PhD registration on 2009, maybe after that also, and without a PhD admission test. But if that scholar, after within the time period of submission of PhD thesis or after that, if he or she publishes 2 research papers, one in the peer review journal, and that research paper should be related to the PhD work, and present 2 papers in national international seminar, he or she will be allowed, will be exempted from that also. So it is good relief, especially for our scholar. Minorities and other backward classes MOBC gi makhadi English ni taramanga tarataruki scholarship thajin bada bank account soiki bamiyo singna masa masa ge bank account gi original amasang photocopy laliba August mafun phaba gi manungda pisilaknaba director gi serol amana kangalakli loinena masagi matung ina pisilak bamiyo singi masigi matungda pisilak bamiyo singi di khanaba yauroi hainasu makha tarakli Akuba marugi damakta office awada nodal officer scholarship natraga MOVC dagi kangbuyagani suhari. Sayisik April Tarama padagi Mai Pangdan Lakliba Iro Maisrao Mamala Kalekai, Makalekai gi Yum Punamak Masidagi Hauna, Kadin Village Industries Board ki Vice Chairman, Sagolasim Asobana Sindana, Electric Pangan Gray. April Tarama Pandalekai edu Teleramba kilowatt Kunmangagi, transformer adu overload or padagi, Saki Bane, Tungda, Lekayamadi Cluf ki Mio Singna, Sel Kajina Duna, transformer Asibu, Lupalisung Yankai Sangduna, and Rexim ki Adubo, Mai Pibadi Namkide. Matam Karaki Mamangdagi, Sagolsem Asobana Sinduna, Lekai Adomda, 100 kilowatt ki transformer ama, Puraktuna, Lekai Adomda, Ngasidagi Hauna, Mai Fangan Namkibani. Changna Maigi Khazna Pibiraga Koigi Fazana, Rebinuji Fazana Kahan Birakanda, Matanga, Kayumba, Aswangam Yorpa Matamda, Departmenta Hoina, Pajana, Tawachang Yauna Tanazanova Honabada, Madugi Pangalse, Mian, Madugi, May Tan Bigi Madu Khazna, se, Shang Nina, Tito Pibagalena, Department Sigi, Tabak Tauram, Taujeriba Kiabusu, Fazana Corporation, Pibiraganda, Fazana, Oi, Maigi Khazna, Chang Nina, TVU. Institute of Bioresources and Sustainable Development, Department of Biotechnology, Government of India, Sindana, Conservation and Sustainable Development of Northeast Himalayan Region, Haiba Hiram Asida, Namit Oba National Stakeholders Meet Ama, IBSD Infalda, Laliba August Kitang Tarani Parmasutara Panda, Satagadori Haina, IBSD Infalgi, Press Secretary Natadoropa, Seraman Kangalakli, Yanuma Musing www.ibsd.gov.in Dagi, Akobamarol Kambuyaganisu, Hairi. Saiti Academy na Sakanglaba Lo Nepalgi Sareng Patopagi Thoram Pangthokre Avivyakti Haina Mingthwanba Thoram Asida Assamese Bodo Daugri Hindi Manipuri Nepali Tamil amasung Telugu gi saknaraba sarengba singna magi lolda sareng pathokki Sai khuding ge Saiti Academy na piba translation award kamari lenena Palace compound laiba Maharaj Chandrakirti auditorium da pangthok liba thoram asida laiba asige saknaraba sareng ba masung aiba kayana saru yake sareng pathok ge thoram asida Manipuri lolgi oina lamnamasige saknarabi sareng bi Dr. L Ibehamana saru yake London City Theatre amasung performing arts pamjaba singing nungaraba pau oina Japan gi maming leraba scenographic designer Rayo Fudeatani na resource person oiduna lighting design workshop mama pangtolagani hariba workshop asida anaba lighting design singi matangda tongan ba theatre gi sin sing amasung performing arts ka chunaba makhalgi lighting gi matangda workshop asi pangtokadabani haina ngasi manba press club to pawmis nguna bamada contemporary performance surjit nomai kafamna
फोंदोकी वर्कशॉप असी जापान फाउंडेशन न्यू दिल्ली की मतेंग लोनना नासोम आर्ट्स फाउंडेशन मणिपुर ना एंटी थिएटर का खुसमनदना पांगथोकपने हयेंगदगी हौदन मिनिनि सुबना सदगदबा वर्कशॉप असी सांगांगैदा लैबा एंटी थिएटर दा पांगथोकने सिनोग्राफिक डिजाइनर रॉयो फुदातानी हाइकिबदा वर्कशॉप असिदा नैनगदोरिबसी इचम चंबा लाइटिंग नॉलेज खक नतना परफॉर्मर्स सिंगबो मसक खंगबा अमदी मखोगी इहुल सिंग खंगना लाइटिंग डिजाइन तौबगी मतंगदसु नैनगनि हाइकी नाकलमरमदा प्रकृति एक्सलेंस इन कंटेम्पररी डांस अवार्ड की मना फंगलबा सुरजित नमैकाफमगी नाव्स हाइरिबा कंटेम्पररी डांस असगी प्रीमियर अमसु लालिबा अगस्त 6 दगी निमिदांग वारम पुंग मंगा ताबा मतंदा एंटी थिएटर दा लगनिसु हाइकी लालिब अगस्त की तांग तरेत इबोयम सुमांगला संगलेंदा ऑडिटोरियम दा चौक सर्कल हाइना मिंगथोनबा वर्टोल ब्रेड्स ना इबा लीला अमा पुथोकदौरी नोंथल की पुंग अमा मखाइदगी हौगदबा प्रोग्राम अदुदा लंदमसगी लीलागी लमदा सकनारबा मी कया सर यागनी हाइना थिएटर मिरन थोपो चिरमन खंगलकली मनबा सुमांग लीलागी आर्टिस्ट ग्रुप अमा ओइरेबा पीस मेकर आर्टिस्ट एसोसिएशन की तारामरिक सुबा मपुक कोमन ngasi पैलेस कंपाउंड लैबा इबोयमा सुमांग ला संगलेंदा पांगथोकरे ngasi के तोरमदा रेवेन्यू एंड आर्ट्स एंड कल्चर की कमिश्नर केरदा कुमा आईएएस ना सिपगीस मणिपुर स्टेट सुमांग लीला काउंसिल की प्रेसिडेंट एम पुनिमा सिलैमन प्रेसिडेंट जवाहरलाल मणिपुर डांस एकेडमी की डायरेक्टर एल उपेंद्र शर्मा पीडब्ल्यूडी की एडिशनल चीफ इंजीनियर एन नोरियन गेस्ट ऑनर सिंह सर याकी सुमांग लागी वेटरन आर्टिस्ट अमसंग पीस मेकर की आर्टिस्ट कया सुंगसी की फाउंडेशन की थरमदुदा सर याकी मणिपुर हाई कोर्ट की जुडिशियल सर्विस ग्रेड 1 की अहांब फम मरी कौरी फम सिंह अदुदी अहुम अमना रेगुलर पोस्ट नि अदुगा अमना एडॉक बेसिस ता लगदबनी फॉर्म थाजिनबे के अरबा मतम अगस्त 13 नि हाइना कोर्ट असि सेलमना खंगलकली हारिबा पोस्टिंग असि की एप्लीकेशन फॉर्म मणिपुर हाई कोर्ट की वेबसाइट hcminfal.nic.in दगी फंगनी सुहाइना सिरोसिन मकातारी नोमगी ओइबा जीपी लेवल अवेयरनेस प्रोग्राम मंगसी वुमेन एम्पावरमेंट एंड सैनिटेशन हाइबा थीम द थांगा क्वाथम कम्युनिटी हॉल पांगथोकरे हारिबा प्रोग्राम असी थांगा पाटू ग्राम पंचायत मोइरांग सिटी ब्लॉक बिष्णुपुर की जनरल इंश्योरेंस कोऑपरेशन ऑफ इंडिया की मकान पांगथोकपने प्रोग्राम असी द थांगा क्वाथम की मियोई चाम हेनबना सर याकी थवाल डिस्ट्रिक्ट लेबा तोंगान तोंगान स्कूल सिंग द माहि तमलेबा माहिरु सिंगना पैसेंजर गाड़ी तोमदा भाड़ा तंखाई लौबा अमसों माहिरु सिंगबो मखोय मखोयना तमलेबा स्कूल फावा थिनबीबा हाइना यानखरे हिरमसगी मतांग ngasi देसाम थवाल डिस्ट्रिक्ट काउंसिल के थवाल वांग मताबदा लेब ऑफिसर देसाम थवाल डिस्ट्रिक्ट की म्यूट अमसोंग थवाल डिस्ट्रिक्ट सेलिबा तोंगान तोंगानबा पैसेंजर पुबा सर्विस तरब गाड़ी सिंगी एसोसिएशन की म्यूट सिंगा ओइबा मिफम पामदर वारिबसी लौदन यानखिबनी हौजिक ngasi नोमगे बगे सानबगे पाव कुंथ्रा मथरक सुब समा ओलंपिक्स हौगदब पुंजा खर खतम ngaishilakle हारिबा मालेम की ख्वाइदगी साव सानबगी कुमय असी ब्राजील की रियो दा जनवरी दा इंडिया की पुंफमदना हायंग पुंग मरी मखाई ताबदा हौदोकनी महिरोलदगी ओलंपिक त सानरoi कयाना मागी ममिंग मुटप नाइदना थमंगनबा होनदुना लाकली मफम असिदा सानरoi कयाना मुटप नाइदना ममिंग लेहौनबा होनरबसु मागी मसानदगी मतमना हेलकलबदा पोथादब यादे असुम तौदुना हंदक सही की ओलंपिक यारुनबा मतुंग इंडिया की फ्लैग बेरर सूटर अभिनव बिंद्रासु मसाना अस्ति की पोथारगनी टेनिस मसाना की ममिंग लेरबी सेरेना विलियम्सु हंदक सही दगी पोथारगनी सेप्टेम्बर 3 की तरामथ फाबा जमशेदपुर पांथोकदरिबा सेना नेशनल पावर लिफ्टिंग अमसुंग सेना नेशनल बेंच प्रेस चैंपियनशिप इंग्लिश तरा तरुक सर यागदब सानरोई सिंह खनबगी तरम अमा लालिबा अगस्त 10 ELBBTC कैसामथुंग एलामम लेकाइदा पांथोलगनी निमिन असिदा लिफ्टर सिंगना वेट ओननबगीदमक्ता अयुके पुंग 9 दा लाकननबा अमसुंग ऑफिशियल सिंग सु मतम साना लाकननबा ऑल मणिपुर पावर लिफ्टिंग एसोसिएशन की माइकेदगी थमलकली प्री क्वालिफायर वुमेन्स फुटबॉल लीग मणिपुर पुलिस स्पोर्ट्स क्लब अमदी ईस्टर्न स्पोर्टिंग यूनियन वांगकई अनि माई पाखरे ऑल मणिपुर फुटबॉल एसोसिएशन यमिंग मखादा आर्टिफिशियल टफ ग्राउंड पांगथोलेबा फुटबॉल लीग असिगी ngasi सानकीबा अनिसुबा लीग की अहानबा लीग मैच अदुदा मणिपुर पुलिस स्पोर्ट्स क्लब ना यूथ वेलफेयर क्लब लंगथबाल पांजलानी अमदा माइथिबा पीकी
Satharlibat Lig Asig Anisaba Metsan Eastern Sporting Unit Wankaina Naharul Yaifa Taurang Club Okram Sutekpo Panjal Tara Amata Maiti Piki double leg basis the Pangto Liba qualifier Lig Asida Timanga Saruyari Task Tareta Satharlibat Football Lig Asigi Anisaba Leki Lig Mets Ani Sanaragani. Taramanga Suba case is Laihau Devi Memorial Super Division Football Tournament Sao Kaksing Mai Pakre Tournament Sigi ngasi sana ke balik match amada Sao Kaksingi Sanaroi and Romius Izweki Sanamadi Wangkai Pan Ahumna match kita kontra taruk Nipuni Toy Suba Masung Yakhim Doi Suba minute sing the Panjal Amam Sansinduna UBSA Mantak pa Panjal Ahum amada Mighty pa Pibangam Kibane match asida Mighty Oraba Upsa Mantaki amada ngai ba Panjal Aduna case Messenger na Miss ki Marfitri Suba minute Sanke Kaksing District Sports Association Sinduna July Kunmaridagi Haukiba Super Division Football League asida team Nipan Sar Yari Task Tareta Tournament Sigi Makata League match ani Sanaragani. Lagliba August Tarani Thodi Tarani Fund for Manipur Mountaineering and Trekking Association MMT and Sinduna Kangla Artificial Climbing Wall Minitong Infalda Sport Climbing Course Ama Pangtokadori Yaw Ning Banupa Amasun Pima Shastan MMTA Office Tagi Form Lowayagan Yamasung Tazin Bagi Matamatas Tarani Mamanga Tazin and Baselos in Kangalakli Lunena MMTA members Singna Masamasagi membership Adu Lagliba August Kitang Tarutagi Taramanga Fabagi Manungda Renew Tobinabasu Kangalakli Humamato Suba Sarso San Sinki CSICVA Memorial Likam Note Out Kang Open Kang Tournamenta Hok Kang Kut Wavagai na Mai Pakre Manipur Kang Association Giming Makada Kay Samtung Kang Cultural Organization Sindra Kay Samtung Ilamam Laikai Kabam Lakpa Mantop Tangasi Sana Kiba Tournament Sigi Taruk Suba Likta Hok Kang Kut Wavagai na Apun Kang Kut Nambol Panjal Taran Taramatoi the Mighty Pibungam Kibani Tongan Tongan Kang Putaran Tonis Kalup Mari Tokna Kai Doctor July Kunipandagi Satraliba Kang Tournament Sigi Hayeng Sanagada Batari Suba Likta Yai School Kang Kunamasung Kuman Lakpam Kang Kut Kuman Lampak Kang Kut Anina Lamba Tongaragani. Hayeng dagi ahan mamayang Infal State Level Open Chess Tournament hauragani hairi Manipur Chess Association Gaming Makada Mayang Infal Chess Club na Sinduna Mayang Infal Puja Lampak ta Pangthokadaba Tournament Sigi hautopagi thoram aduda Anjali Songtham MCS amasun landama Sigi masak nairaba miye kana sar yagani haina Association Sigi General Secretary Thadorokpa Seramana Khangalakli Hauji arobada Maruba Pamana Pizari Awang Thaki Technical Mahi Pinanaba Governor Samaganda Thana Tagal Pata Manipur Technical University Hangdo Kre Ngasi numidang waram BT Park Manak ta mapangan kalab ID bomb mapokai Kre CRPF Zawanamaga angang nagpimasama ka sokle Infal City ki area pe konamaram orega mafum kaya ki lakpa gari singi parking matik sana pibo oitok ti haina DGP Khaute na Fongdo Kre Isai tom tagi kanabana mang tharaga salaga di lamdam asida sahurba purapang ngamloi haina Minister Mirabai na Fongdo Kre Sengwai ma di mayang Infal da napsa gi aran mamong da seng yele haina BJP Manipur na maral sirakli Amasung katramato isuba sama Olympics ngasi August manga India gi matamna na hayeng pung mari makhaidagi Rio de Janeiro da hauragani